ꯄꯥꯎꯁꯤꯡ ꯄꯤꯖꯔꯤ ꯀꯣꯡꯒ꯭ꯔꯦꯁꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯉꯥꯛ ꯄꯥꯏꯔꯤꯉꯩ ꯃꯇꯝꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯥꯔꯐ꯭ꯌꯨ ꯑꯃꯗꯤ CRPC 194 ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯊꯝꯖꯤꯟꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯕꯅ ꯐꯒꯅꯤ ꯍꯥꯏꯅ BJPꯒꯤ ꯋꯥꯉꯥꯡꯂꯣꯏ ꯆꯣꯡꯊꯥꯝ ꯕꯤꯖꯣꯏꯅ ꯀꯔꯦꯝꯅꯈ꯭ꯔꯦ CPI Manipur State Council the Secretary L. Sotin Kumarbu condition yaudana athubada thadoraktrabadi left party na democratic oiba khongjang sangsalnaba fireb lawkhre Meghalaya gi Cherrapunji subdivision manungda Bolagans ta khundariba maitai sing mutkhiba yana lehori Puneda laiduna class 12 tamlibi lamdam asigi mahiroi nupi macha ama rape tawraba matung halaga hundok lamlei Krumjari Times of Manipur News miling tabiri bisingbu ngangom Priyana taram nokche bagaloina na pau sandong pijari Congress na lamdam asida lengak pailingai matamda state asida curfew numit kiyani thamkhibage CRPC 194 na numit kiyani thamkhibage haibadu ningsing labaman Congress party na wangang wana fagani haina BJP Manipur Pradesh spokesperson Chongtham Bijoyna phongdokre wafam masing asi BJP Manipur Pradesh ki office ta pangthokpa paugi mifam amada phongdokhibani CH Bijoyna makhataraduna Imphal West ki mafam singda CRPC ki section 194 gi makhada lisingani 18 gi December 18 dagi lisingani 10 gi February 10 faubani adubu o ibobina chahi 15 sasan tawba matamda numit kyani Imphal East amadi Imphal West ki mafam singda CRPC ki section 194 gi makhada athingba thamkhibagi haiba khanglaba matungda hairakpa oiragadi fagadabani Manorama laikhidaba matamda numit kyani curfew thamkhibage Sanjit Rabina amadi ILP gi matamda numit kyani curfew thamkhibage haibadu amukta ningsingbiu hainingle haidana hekta haibasi yamna laibak thibani India gi politics amadi state asigi politics ta Congress party gi chanafam lairaktre lengak ngak pasu laite opposition oina laibasu laite sanglaba chahi humpu hena lengak ngaklakpada kari kari taromge haiba miyamna khanglaba wafam amane scam kya laikhibage haibasi khanglaba ngaktane haujiksu Congress ki luchingba amagi mathakta airbus plane laibagi crore lising kuntra rom haihat khibage ED na kauraga wang hangli amaromda CAA gi wafam asisu Congress party na pass taunaba honaramba amane makhoina ngamdraga haujikta Bharat ki miyamda oidaba kya haijenduna lana uhanaba honare ngahak ngahaki oiba wafam singangbasi party asi mangsilakle haiba takpani haiki akhoi memory ji chumadi chaitra manga chi manungda almost no mutabukta khoi 144 legidaba numit leiteba Imphal East and West extend torasum constantly 144 makhada Imphal East and West sum leirakbani aduga karigino 31 December to thamba 144 thani ki thamba chida adu khak pallaga Congress na ngasi akhoi dictatorial oire communal oire center ki BJP sarkar lakhot charpani Congress ne India si mapangan kan ba pamde karigino mapangan kan ba lebak di moina lut to bu ngai te makhoi moi ngasi machinda manga su tokthok rok pa tharbakti lebak ki lebak sigi lanthumel lutto changak pune jo mayek senge CPI Manipur State ki State Secretary L. Sotin Kumarbu condition yaudana athubada thadorakadabane natrabadi left party na democratic oiba khongjang sangsalagene haina CPI Manipur State ki Assistant Secretary KHS Surchana phongdokre wafam masing asi Rumahal Teng ta leiba CPI Manipur State ki office ta pangthokpa paugi mefam amada phongdokibane CPIM ge Secretary KHS Santa yauna party gi luchingba kyasu paugi mefam adu da sarukya khi wangang khibasingna Bharat pumbagi oina left party singna pangthokpa general strike adu da state asigisu left party singna sawatkibane General strike adu loibaga party office tage State Secretary L. Sotin Kumarbu police na laklaga fazin kibasi maram chadaba thawong amani athubada thadorakadabani haiki Assistant Secretary KHS Surchana December 18 da General strike tawraga mathangi tang kunda Manipur police na L. Sotin Kumarbu fakibani Chaurakna numit kuni helaba fauba fazinduna thamba amade
ꯃꯍꯥꯛꯀꯤ ꯃꯊꯛꯇ IPC ꯒꯤ ꯁꯦꯛꯁꯟ 124 ꯄꯥꯟꯕꯁꯤ ꯃꯔꯝ ꯆꯥꯗꯦ ꯂꯨꯆꯤꯡꯕ ꯑꯁꯤ ꯐꯥꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯕꯦꯜꯗ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯐꯥꯖꯤꯟꯈꯤꯕꯅꯤ ꯃꯔꯝ ꯆꯥꯗꯅ ꯐꯥꯖꯤꯜꯂꯤꯕ ꯑꯁꯤ ꯀꯟꯗꯤꯁꯟ ꯌꯥꯎꯗꯅ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯑꯊꯨꯕꯗ ꯂꯨꯆꯤꯡꯕ ꯑꯁꯤ ꯊꯥꯗꯣꯔꯛꯇꯕ ꯇꯥꯔꯕꯗꯤ ꯂꯦꯐ ꯄꯥꯔꯇꯤꯁꯤꯡꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯀꯟꯅꯕ ꯑꯃꯗꯤ ꯍꯛ ꯀꯟꯅꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯈꯤ IPC की सेक्शन मयामगी मनुंगदा याम साथीबा कॉलोनियल पीरियड की अदुगुंबा सेडिशन की सेक्शन 124A पांचन बसे मसे अखोय कंडेम तवी लोइनना गवर्नमेंट की विजडम दा माबु खुदकता विदाउट एनी कंडीशन थाकम थोई कयम थादोक द्रबदी अखोय ngasi पांगथोक जरिबा प्रेस मीट असे लेफ्ट फ्रंट मणिपुर की आइदि प्रेस मीट नि लोइनना अखोय यामबा शूटिंग की लोइने भी अखोय इतैमो अजाबेदमनि सु यावबिरि मदुना अखोय करिगुंबा आइदि ngasi आइदि याम थुना मासे रिलीज तौद्रबुइदि अखोय मखा ताना याम डेमोक्रेटिक ओइबा मूवमेंट चंगजनगनी आइदि लेफ्ट फ्रंट खनारगा हाइबो वाफमसे थमजनिंगी मेघालय की वोलागांज खुंदारीबा मैतै फुरुपसिंग मेघालय लेंगाकना ngasi फाउबा मिराई बिदुना थमलकपना ngasiदी मुतखिबा याबगी अकिबा लेहौरी हिरम असिगी मतंगदा टॉम टीवी की अखनबा पाउदम अमा मेघालय की ईस्ट खासी हिल्स डिस्ट्रिक्ट की सेला असेंबली कॉन्स्टिट्युएंसी की मनुंग चनबा चिरापुंजी सोरा सब डिवीजन की मनुंगदा लेबा वोलागांज चही कयागी ममांगदगी खुंदादुना लेरकलबा मैतै फुरुप सिंह मेघालय स्टेट की लेंगाकना मतम सांगना मिराई बिदुना लाकपदगी ngasiदी मुतखिबा याबगे किबा लेरे अखोयगी पाउमीना मफम अदुदा खुंदारिबा मैतै फुरुप की खुंजा सिंगना हिंगलिबा पुंसी महिंग मखोयगी इकोनॉमिक पॉलिटिकल स्टेटस अमसुंग फंडामेंटल राइट्स की मतंगदा खुंजा सिंगा हकथेंगना उनदुना यामना कुपना वारी सानबा मतमदा ओंथोकपा पुंसी महिंग अमदा लेरंबा थेंगनरखी बोलागांस मैतै डेवलपमेंट सोसाइटी के सेक्रेटरी खोंगबांताबम खुलजितना मफम असिदा मैतै सिंगना मतम सांगना खुंदारकलबसु मेघालय सरकारना मैतै सिंग असि मखोयगी इंडिजिनियस पीपल अमा ओइना रिकॉग्नाइज तौबिदबा मरमना स्टेट नत्रगा सेंटरना स्पॉन्सर तौबा स्कीम अमतगी मखादा कानबा फंगदे तसेंगना हायरबदा मफम असिदा अखोयना लेरिबसि रेफ्यूजी अमगा चप मानै मरम असिना अखोय वोटिंग राइट्स फंगले हाइदुना नुंगाइफम खंगदे मरमदी अमुखना वोटिंग राइट्स कपीखिगद्रा हाइबगी मिपाइबा लई लेरिबा असिगा अखोयदा स्वाइदा लेरिबा मितै मचा अमबो गवर्नमेंट की जॉब तोबमी नुपा मचा अमबो लेति अना ऐहाकना सिगा अपील तौजरी मियाम पुनमकु गवर्नमेंट ऑफ मणिपुर बु अखोयदा सिगा लेरिबा मितै जुमनाक कुन कुंथा लेरिबा मितै जुमनाक कुन कुंथा लेरिबसे नि मसिन जाम दे जाम 150 रोम पॉपुलेशन ले यामना नुंगनांगनिंगाई ओइरिबदी 6 शेड्यूल जनरिबा मफम असिगी प्रजा अमा ओइना करिगुंबा सरकार गे चे चांग तानबदा अथॉरिटी ना याबा पीबीदे अखोइना चही कयादगी लेरकलबा मफम असिगी पता पीबीयु हाइबा यादे युम खरा फजना साजना बहोनरबसु सरकार गी मी लाकलगा साबा यारोय हाइना थिंगी अखोइना हौजिक लेरिबासी चेरापुंजी गी निंगथौ अमगी लमदनी करिगुंबा निंगथौना याबा पीद्रबदी अखोइ मफम असि थादोकलगा चटपा ताबने लुरिबदी अखोइना मफम असि थादोकलगा कदाइदा चटकदगे हाइबसिनी मसिगी मतक्ता भारत सरकारना पाइखलकलिबा कुमजा 1958 बेस तौरगा NRC तौनबगी थबक पाइखलकलिबा सिदा पुथोकनबा चे चांग अमतसु लेते पुमनमक असि येंगलगा मफम असिदा खुंदारिबा मैतै फुरुप असि मेघालय स्टेट की इंडिजिनियस पीपल अमोइना सखंगहनबिबा यामना तंगाइफदे महैगी लमदा येंगलबसु मफम असिदा क्लास 10 पास तौबा मियोय मरी ग्रेजुएट तमलिबा महैरोय अनि इंजीनियर तमलिबा महैरोय अमा अमदी MBA तमलिबा महैरोय अमा खक्तमक ngairi मफम असिगी मैतै अमता सरकार की थबक तौबा लेट्री चेनपाक सुबा मीगी लौ उबिरगा मदुदगी लाकपा पोथोक सिंगेनबा गाड़ी ड्राइवर मैकेनिक्स वर्कशॉप तौबा अमदी हिंगनबा लानफमदा अफंग अफंग थबक सुरगा यामना वाबा पुंसी महिंग अमदा हिंगले अखोइना हौजिक मायुक नरिबा अवाबा सिंग असि लेतनबा तंगाइफदना अखोइ शेड्यूल ट्राइब अमा ओइनबा होटनबा तंगाइफदबा लei हाइना पेंदबु वाफम कया पाउदम लखि ना मेघालय की स्टेट गवर्नमेंट अखोइबु ST दा रिकॉग्नाइज तौबिरदी मोइना फंगी सिगा स्वाइदा लेरिबा इंडिजिनियस पीपल मोइना फंगीबा फैसिलिटी सिंगसु अखोइना फंगनी करिगिनो आइबदा अखोइदि नॉर्थ ईस्ट की मिनी मणिपुरी सिंगसु नॉर्थ ईस्ट की मिनी नॉर्थ ईस्ट की मनुंगदा लेरबनी अखोइसु सिगा फंगलिबा फैसिलिटी से फंगी निंगसिंगबा थोक्त्रबा चही कयादगी लेरकलबा फुरुप असिगी नौना हौगलकलिबा
angangsing ngasidi mamalon oiriba manipuri ngangba ngamdaba yahori maram aduna punjasing asigi hingjanabagi hak tanbada amadi maitai mayek tamba fangnaba hotnabada furup asigi haurakfam oiriba manipur gi miyam amadi leingaki mateng khunjasing nangai hori Maharashtra gi konung oiriba Pune da leiduna class 12 tamlibi mahiroi nupi macha ama ngarang Pune bazar da pot leiba thokibadagi thiba khangdana leirakibadu asiba haksang oina fangkhre mahiroi nupi macha du rape tawraba matung hatlaga hundoklamba oiba yai haina thajanari minungsi khangdana hatlaga hundoklamdabi nupi macha du Thawbal district ki manung chenba yairipok bamon leikaidagi Mahima Khan apokpa MD Shiraz Khan kawi mahak haujik Pune gi Ranch Hill da quarter da leibani mahangarang nungthil scooty ama tonglaga pot leiba chatkibadagi thiba khangdana leirakibani mahaku thiba khangdabadagi khatki police station da report tawki police na mahaki gari amadi mobile phone dagi khongul liba matamda mahangna tongkiba gari adu khatki railway station manaktagi phangba ngamlaba matung ngasi ayuk pung 10 rom taba matamda railway station adumaktadagi asiba hakchang oina phangba ngamkibani hairi CAA bu sagatuna ngasi BJP Thawbal Mandal amadi Lok Sabha gi MP Dr. R.K. Ranjan sinduna ngasi Thawbal Bazar gi koiba mafam singda rally chatkre rally aduda mioi lising amarom na saruk yakibaga loinana CAA bu miyam da mamutana khanghanaba paujal kya su sandoki Government school sing thingzinduna private school sing da mahai masing nampu da tamhanbagi chatharakli ba thong asi yaningde private school sing asi lengangna asanba midyeng changhaningi haina ngasi Manipur People's Democratic Front ki thomi singa Imphal gi Manipur Press Club ta paumi singa unabada former MLA and Nodia San Singh na fongdokre mahangna makataraduna free and compulsory education gi artha leiraktre nongma kandana lamdam asida lairabagi pankhai makhada leiba imung manungi angang sing private school da mahai masing tamhanba ngamselaktriba si mideng changba yamna tangai fade sel yamna tinglingai cherak asida private school singna private school tuition center sing hangdoklakli basi su mideng changhani bagi wafam su fongdoki private school je commission je akoi ki naharo ki damta chhatra chhatri ki damakta di linkhalakpa yamna linkhalakpa ibe yamna phai aduga seng naibada madu control tawbada di sarkar bu matam chana admission sumaina logodobani adu tuition fee sumaina logodobani anga class asu thangdobani adu natradiri commission kakthakani adu thawni haibada seng naibada government gi authority ni Haukiba chahi kayagi mamangdagi lamdam asigidama kathoktuna lakraba first IRB 1994 batch ki rifleman singna batch asigi silver jubilee ga mari leinana mongsangai oles home da nongmagi changdraba yadraba chengsak hawai chengwa yauna polam kya mating tawkhre imungi mioi singi khaknatana home asida leiba ahan singbu chap madaba mineng thamduna ngasigi tengbang polam sing asi khusinabani haina first IRB 1994 batch ki rifleman MD Sariuddin haike mahangna makha taraduna vest asina ka thokpa kaya ga loinana lamdam asigi law and order bu ngak senbada achaubu thodang lawrki adubu chahi kun manga hena thabak tawraklaba batch asigi personnel sing promotion pidaba batch asina training pikhiba miyoi singna makhoidagi rank hena lakpa kaya yaure batch asigi oina su ASI force hapiduna hauzik thengnariba khudong chadaba sing asi kokhan biyo haina lenga ki mideng chingsilakle अदुबु अखोइदा ख्वाइदगी लुरिबदी रेंगी वादी तोक्थोगा अखोइना ट्रेनिंग तौखिबा अखोइगी इचागुम बसिंगदुना अखोइगी मथक्ता अमुक मोइसी आइदी रेंग अखोइदगी हेंगतपा अमा हेड कांस्टेबल नत्रगनी एसआई फंगबा पुलिस दा वायरलेस ता मैम फंगे अदम ड्यूटी दा काइदा खुदोंचा तबा अखोइना इकाइबा बुद्धि मैम फंगी लोइनना अखोइदा प्रमोशन पीबसे सरकार की पैसा नुकसागी फाइनेंशियल की फिबम ददी करियम त सोरोय अखोई फंगदब पैसा दो अखोई ऑलरेडी हानदगी फंगदर लेरे रेंग दुखक यावदबगे अखोई इज्जत अमखक यावदब दुखक्तनी Republican Party of India A Manipur State ki Youth Wing sembagi thoram amasi RPIA gi State Secretary Mahesh Thongnaujam gi yumda pangthokre Kaisampata leiba Secretary yumda pangthokpa Youth Wing sembagi thoram adu da State Secretary Mahesh Thongnaujam TS Basanta amadi RK Vanumati su saruk yaki
Thobal Okramdagi TS Pradeep Kumarna State Youth Wing gi President Pisumthom Oinam Laikai L Avinas Maitena General Secretary Oinamade Treasurer Oina P Suraj Amadi Sophia Wangkem Yauna Member Mapana Saba Executive Body Am Assembly Haina Lautuki Youth Wing Adu Sembaga Mari Lainana RPIA Manipur State ki Secretary Mahesh Thongnauzamna Afaba Kunai Ama Sembada Ngasigi Nahasingi Achoba Thodang Lay Ngasi Equinai Youth ki oiba apunba ama assembly basi punsin na bahona bani mama mapa oiba sing na macha sing fana ba sembagum sama sama afaba ohen na bahona bada afaba na ha sing semgat pa madi punsin batangai fade ngasi assembly ba wing asina state asigi thabak thoram kaya pangthokpada achoba thodang ama lobwa ngamlagani haiki RPI Youth Party hawdokpada hayeng waibo so mayamna leaders oiragam chakitro bani ko sidi o yaroi da bani chie so ba yaroi da bani ba aduna I am not Changaga, I Samak youth amani, youth na, Punsan Minare Haraga, something society is a Kainom Town about the what say, Kainom, something changed. Friendly Environmental Warrior Few Jiribam War on Drugs Association WODA Jiribam Amade Manipur Oncology Society MOS Imphal na puna sendunangasi free health camp Pangthokpa Galoina Cancer Awareness and Early Detection Cum Screening Githoramama Jiribam Government Higher Secondary School the Pangthokre Miyoi Chani Romna Lying Bagaloina Awareness Crum Screening Camp Aduga Mari Lainana Manipur Food Industries Corporation Limited Government of Manipur gi Vice Chairman Oibatanatana Friendly Environmental Warrior Few Jiribam Chief Advisor Soiriba K Sarat Kumar Singhna Haikibada Manipur Oncology Society MOS Imphal Amadi Bavina Diagnosis ki Akhanaba Dr. Singh Amasung Lab Technician Singh Nangasi Jiribam District Laktuna Free Medical Camp Pangthoklibasina Jiribam Gumba Lairabana Hena Yamna Khundariba District Asidadi Yamna Mathoktai Haiki Manipur Oncology Society Imphal gi President Oibatanatana RIMS Department gi Radiotherapy gi Professor Dr. Y Indivor Singhna Jiribam asi State asigi Mataida Leiba District am Oibatanatana Yumthang Nariba Silcharda Cancer gi Layeng Bachatlabasu Sel Yamna Changba Adugumba Mafam Oibana Free Camp asi Pangthokpani Haiba Yauna Wafam Kya Phongdoki Camp Aduda Sarukya Kiba Bavina Diagnostic Imphal gi Marketing Manager Mayang Lambam Jayantana Cancer Laina Dagi Mangzau Nana Ngakthok Hongnabagi Pandamda Early Detection Cum Screening gi test asi Pangthokpani Haiki Kumbi Police Station gi Manung Channel Laiba Borayangbi Thobal Laikai Ward number 4 da tha sigi January 8 gi numidang wairam pung 3 makhai taba matamda bikliba chahi nipan khaktang ngaiba nupi macha amabu yumthangnabada laiba MD Abdul Kayum Koba nupi angang leiraba nupaduna nupi macha dugi ikai khumnaba manghan khibagi matangda lamdam adugi miyamgi oiba mifam ama kumbi kendra gi manung chanba borayangbi thongkhong makha playground da pangthokre loinana JACM su sengkhibaga loinana warep kya sulokre warep sing adugi manungda January MD Abdul Kayum yauna imung adugi miyoi sing Lord Kribasi athuba matamda fanaba mari leinaba singda takshinba January miyoi asi punchi supagi khulda changhandaba January miyoi fananaba honabada lamdamasigi leiriba CSO amadi maira paibi singa punna chatminaba haiba amadi lengakta haizaba amadi taksinba yauri Ya School Kendra amadi Sagolban Kendra ni manakta leiriba kai samthong ya school Lakliba January 15 fawbagi manungda sembidrabadi mathang numit January tagi matam kaktan thingjalagini haina ya school apunba maira paibi loki secretary lemak popam Santiblana section wafam thangre mahangna makha taraduna lenga kya sinduna Shasan pai kre adubu lambi asi hanna yengbirakta bachahi taratare sure chahi taratare surba lambi asi gi fiba masi aduki mate khudong thiningai oire lambi asi da lairiba potholes kayana maram oiraga miyoi kaya gari accident ta thawai mangkre Hiram asiga mari lainana kayarak hanasu mari lainaba authority amada concern MLA sing da haijakre adubu ngasi fawba yengsinbidana lakle ya school prajamiyamna sangsilakliba khongjang asida lambi chatliba miyoi singna su cooperation pibi haina mang haiki akhoi paujari hadi lauri smart city development mayam tauri kari no ba Imphal shahar gi telaba lambi sidabo kari development lairi ge haba development laitana kari gi development lauri bano sima so khoi yaning de aduna si akhoi gi CM na su magi nakong si yobidaba mali ngasi haiba sidagi nakong yobidana athuba matamda that 15 bawgi manungda lambi ase
फुटपाथ का कोनना अखोगी तुंग कोइना चटप यानबगीदमता सेमनजनिंगी करिगुम सेमिरक्तब तारबदी डेट 16 गी अंगन अयुक्तगी अखोई मैरा पाइबी लेकाइसे लेरिबा मयामसिना चंगजलम खोंगजंगदा लंबी सफिरिबा इसिलिनाउसिंगना नुंगाइतबा पोकपा याय अदु वारोग बिरोय हाइनसु अखोइना मयामदा नोलुक्सरी इम्फाल की मफम क्या हंदक मरक तत्तना बोम लंगसिलंबा अमदी पोखाइबगी थौदोक क्या थोकलेबा सिगी येंगलगा मणिपुर पुलिस डिपार्टमेंट लौखलप सेक्शन थौरांगी सरोक मोइनंग असिसु इम्फाल ईस्ट अमदी वेस्ट की मफम क्या पाक सना थीब हुंबगी थबक चथख्रे इम्फाल ईस्ट की वैना डिस्ट्रिक्ट असिगी एडिशनल एसपी ऑफ TS कृष्ण तोंबी की मिनेंग मखादा पोरमपाट पुलिस स्टेशन की मनुंग चनबा तेलीपति की अकोइबा मफम सिंगदा पाक सना थीब हुंबगी थबक चथखी अयुक पुंग निपान अदुवाइदगी मापन अदुवाइ फाव चथखिबा ऑपरेशन अदुदा चौराक नमियोय चनीरोम मसा मसागी सक्ताक से पुथोक हंदुना वेरिफिकेशन चथखि मदुदा मसागी सक्ताक से याउदबा मियोय अनि मखाताना वेरिफिकेशन चथनबगिदमक पोरमपाट पुलिस तसिनखि इम्फाल वेस्ट की वैना डिस्ट्रिक्ट असिगी एडिशनल एसपी ऑप्स अमरजीत लमाबम की मिडेंग मखादा इम्फाल वेस्ट कमांडो बाजार यूनिट नसु नुमिदुंगबा मतुंगदा खैरामबन कैथेलगी नागा नाला मथक परिंग ngaरी गली बोरा गली अमदी नागामपाल परिंगदा पाक सनथी बहुंबगी थबक चथखि ऑपरेशन अदुदा पुना मियोय चामक कुनलोम वेरिफिकेशन चथखि मदुदा मियोय तारानिपान मखाताना वेरिफिकेशन चथनबगिदमक सिटी पुलिस स्टेशन सिनखि प्राइवेट स्कूल सिंग अमदी कारबारवाला सिंगदगी सेल खाइबदा मरुओइना चेनबा आइना थिंख्रबा लालहौलोफ KCP पीपल्स वार ग्रुप के ओवरग्राउंड वर्कर अमा तरुक सुबा आसाम राइफल्स अमदी इम्फाल वेस्ट कमांडो की कंबाइन टीम अमना ngasi ayuk इम्फाल ईस्ट की मनुंग चेनबा सौम्बुंग एरिया दगी फार हाइरे फारबा मियोय अदुदी सौम्बुंग ममांग लेकाइदगी हौजिक मोइरांग कंपू साजेब अवांग लेकाइद लेबा गुलसन यामबेम एलियास नाउबा चही कुनमरी अपोकपा लेखिद्रबा यामबेम सनायामा कवी हाइरे पुलिस की फंगबा पाउगी मतुंगिना सौम्बुंग एरिया दा आइना यादबा मियोय खरा लेइरे हाइबा अककनबा पाउ मा फंगबदगे इम्फाल वेस्ट की एडिशनल एसपी ऑप्स अमरजीत लमाबम की मिरेंग मखादा इम्फाल वेस्ट कमांडो अमदी 6 AR की कंबाइन टीम अमना सौम्बुंग ममांग लेकाइदा लेबा मोइरांग थेम सामू कोबा मगी युमदा थीबा हुमगी थबक चथबदा गुलसन यामबेम हाइरबा मियो एसी यामना चिंगननिंगाई ओइबा मोंगदा लेरंबदगी माकपु स्पॉट इंटरोगेशन चथबदा महाक आइना थिंख्रबा लालहौलोफ KCP पीपल्स वार ग्रुप की थबक थौरम सिंह पांगथोकपा OGW ने हाइना मसाना याजकी भागलूप असिगी MD जुबेर कौबा अमगी खुथांगदा लूप असिदा याउखिबने हौजिक लूप असिगी चेयरमैन लमयानबा खुमन की इंस्ट्रक्शन मखादा पार्टी की ओइबा थबक थौरम सिंह तौबा मियोइन हाइरे इम्फाल ईस्ट डिस्ट्रिक्ट पुलिस के SP OC सिंह याउना पुलिस पर्सनल चाम यांखैरोम नंग असि अयुक जवाहरलाल नेहरू इंस्टीट्यूट ऑफ मेडिकल साइंस जेनिम्स का खुसमनदुना ngasi ayuk जेनिम्स की अकोइबदा लमतु सेंख्रे हॉस्पिटल असि की अकोइबदा चाइथोकलिबा प्लास्टिक की खाव डिस्पोजेबल ग्लास लुखाक्सगुम सिंग अमदी अमोट अकाई सिंगना टॉयलेट सिंग फुंजिनब सिंग सेंगदोकी ngasi चथखिबा लमतु सेंगबगी थौरम अदुगी मतंगदा जेनिम्स की मेडिकल सुपरिटेंडेंट डॉक्टर NG तेंद्रन हाई हॉस्पिटल असि की अकोइबदा ngaihak leitana अमोट अकाई चाइथोकपना हॉस्पिटल असिदा अना लायंग तौरिबा सिंगदा खुदोंग चादबा कया मायोकना हलिबा असिदगी खरा मखै को हलगनी लोइनना मयामना सु हॉस्पिटल असिबु तरु तनाना थंबदसु मतेंग पांगबियु हाइकी अखोई इम्फाल ईस्ट डिस्ट्रिक्ट पुलिस की SP जोगेश चंद्र अदुगा अखोई OC RI की OC पोरमपाट की OC इम्फाल ईस्ट की असिना इम्फाल ईस्ट की ओइनादी अनेक सुबा ओइना ममांग चहीगी सेप्टेम्बर तौबिग्रे याम नाना ngasisu अखोई लाइबा ऐदी प्रजा मियामगी अना एक मियामगी अदुगुम्बा फरगद्रा हैना चटपा अदुम हॉस्पिटल से नालनबा यादे हैबसी अखोई इम्फाल ईस्ट डिस्ट्रिक्ट पुलिस ना असुमाय तौना सोशल सर्विस सिंबीबनी अदो मी सी चामगा यांखै मु अखोई पुलिस पर्सनल अदना होई SP मसानसु कन्ना होनबिरमी सुमाइना अखोई हाइबदी आई थौ नत्रगा मी मथौ हाइब थीबीदना नॉट ओनली लॉ एंड ऑर्डर की हाइदी ngakpada mateng pangbanda tana hospital sigi lunan bagi dabakta thawai haksang yauna matam kaithoga koi gi dabakta ona bi se mayam yamna laibak phabani hainai jenims ki site gi ai welcome tawjari मोइरांग AC के MLA boycott तौबा यारोय हाइदुना ngasi BJP booth level committee मोइरांग वार्ड नंबर 10 की यूथ सेक्रेटरी माइबम दीपक सिंहना मोइरांग खोइरु लेकाइदा पांगथोकिबा पाउगी मिफम अमदा फोंदोखरे महांगना मखा तारादुना मोइरांग म्युनिसिपल काउंसिल के वार्ड नंबर 10 की मनुंगदा लेबा
Khoiru Lekai Mayai Lambi SC Sembinaba Amadi Toti Sing Fangananaba Haiduna Mamang Sahida Lekai SC Development Committee Amadi BJP Boot Level Committee Galoinana MLAP Sarat Chandraga Paminaduna Kumna Khanaraba Matungda Work Program da Hapinaba Haizakibagi Matung Ina Lisangani Tarani Pan Taramapangi PWD Work Program da Hapiraki Adubu Nong Chingi Fibam Yenglaga Siem Naba Khanaringaida Lekai SC Maira Pai Binu Pikarana Laikai ahal laman tanaramdana lambi tokhaiduna madi moirang AC gi MLA bu mingset thinanaba lambi semdrabadi MLA boycott tawgani haina media da phongdolakpasi hakchina lawi mamang da su lambi si sembada su MLA na sel gi mating su pangbirakhi amadi toti pat nauna tingduna ising piba horakibani ngasi gi pangthoki ba pawgi mifamadu da BJP Boot Level Committee Ward number 10 gi President O Yaima Executive Member sing amadi BJP Boot Level Mahila Morcha gi member sing su sargyaki lambi assembly di laikai sida honorable MLA bu boycott torogani habna chingba kaya ama print and electronic media ching da phongdorok pa si laikai sigi development committee gi ahalaman sing loinana mahila morcha laikai sigi BJP mahila morcha singna yamna hakjina lojai lambi asi atubu matam da semna nabagi damakta laikai gi development committee ga aduga mahila morcha gi ima event sing loinana youth laijari ba youth sing siga kupna khanajari Mara Chiraga Sida Laikai Ima event singna lambi taukai duna lambi tingjinba aduga Laikai Sida MLA Changak Payaro havena chingba boycott tawgani habadu madu gi confirm do handok piu madu boycott tawbasu yaroi Anirak Suba Laisang Hidden Festival Cum Expo Lising Ani Kun Ngasidagi Haukre Laisang Hidden Protection and Development Authority Kiamgai Palahan Binasenduna Kanchipurda Laiba Laisang Hidden na Pangthokpa Festival Cum Expo Hodokpagi Thoramaduda Sengmai Kendra MLA H Dingo Kairau Kendra MLA L Rameshwar Maitei Ya School Asia MLA TH Satyabrata Nauria Pakhang Lakpa Kendra MLA S Subhasandra Su Sarvyaki Cultural Item Kya Su Utkiba Expo Duda Lamdamasgi Handloom Mamadi Handicraft Item Kya Su Expo Duda Utli Expo Du Pangthokpagi Matangda Laisang Hidden Protection and Development Authority Gi Secretary LC Romesh na haikibada Mamang Sahidagi Hoduna Festival Cum Expo si Pangthoktuna Lakpani Masina Laisang Hidden Gi Itihaska Mari Lainaba Sing Adu Miyamda Khanghanbada Achauba Mating Ama Oiragani Masida Natana Aikoigi Khutsa Haibagi Product Sing Miyamda Uthoknabagi Khudong Chaba Ama Piba Ngamnabani Haiki Ngasi Laingaki Maikaidagi Kitang Aipur Miyang Chingjan Haningbagi Ngasi Langbirak Libo Honorable Singda Koi Thamjari Akwai Mamang Dasu Koi Gambir Singgi Akwai Thoramda Akwai Honorable CMda Akwai Memorandum Pijadana Akwai Hiang Hiren Akwai Ama Presentation Tawjadana Hariba Laisangi Dela Siamtang Akwai Develop Tawnaba Samgat Pinaba Haidana Akwai Puning Chingjan Giba Akwai Laijabani Du Yaraga Ngasi Honorable MLA Sing Ngasi Ruling Government Asida Su Yaubiriba Honorable MLA Sing Aktani Honorable MLA Mari Magnasu Asigumba Laisang Tel Saukhanaba Honaba Asigumba Puarigi Akwai Tana Thanaba Yadraba Laifam Lel Amasu Oiriba Iluraba Laifam Lel Ani Suba Kangla Oina Lairiba Jagasi Kananaba Honaba Amadi Saukhanaba Honabada Asoba Mating Pangbiu YITB Lokonda National Sports University Natana Lengangna Topa Makal Amatagi Project Paikat Payari Haina YITB Local Affected Patadar Singna ngasi Langthabal Kunauda Miyamna Wakat Mifam Homkre Wakat Mifam Aduga Mari Lainaba Warol Paumi Sing the Pibada Laizing Minaukoism Land Owners Association ki President M Kurung Thang Maring Nahai Ngarang Assistant Settlement Officer Yauna Manipur Lengaki Miyoi Karana Medical College Sanabani Haina Mafam Masida Laklaga Lam Olambadu Laibak Tibani Mafam Masigi Miyoi Singasi Lau Singu Taujaraga Hinjaribani Adumakpu Aikoi Naharol Singidamakta Kanjaraga National Sports University Sanaba Tangai Fadana Lofam Singasi Pikibani Maramasina Mafam Masida Sports University Natana Atopa Tabak Amata Paikat Pigano Lengak Asina Lofam Kanaba Ain Semlabasu Karigidamakta Lofam Masida Tabak Thoram Sing Paikat Naba Honaribano Haiba Wahang Hangdabangamde Medical College Kidamakta Oirabadi Chingda Lampijage YITB Local Gi Lofam Masi Handok Piu Haike Wakat Mifam Aduda Sarukya Kiba TH Yaimabina Fongdorakpada National Sports University Sanabagidamakta Kathokiba YITB Local Se University Sadrabanina Lomi Singda Handok Piro Lengak na ngahak laitana ama amuk haiba si tawbirano lawfam kanbagi wafam CM na kanna lawrabasu YITB Local asida karigidamakta meeting
changbirubuno haiki panba yabade ngasi wakat mifam aduda YTB lokolda makhal amatagi project paikhatpa yaroi laufam kallu laufamna lawmi singi thawaine Manipurgi CM haidokiba wa ngaktrabra haiba play card sing sizinaki National Sports University Manipur National Sports University asi atopa jaga hong hibna maram oiraga mafam asi akhoi lo uba yaba jaga si tomi sing damakta masi lamsi handuk jage government handuk jage haibni ado karumba government na swai areas da any development to bige higher gadi chingi lamda hoi lamsi marang kai da government apamba lamado hoi ching da hoi lamdo ne to ge hai Taurem Health Center Kumbong na senduna nomagi oiba free medical health camp ama pangthokre ngasi Kumbong da leiba Divine Light English School da pangthokiba free medical camp asida lamdam asigi private amadi government hospital gi specialist singna sharugya ki camp asida eye consultation ECG ultrasound hepatitis B hepatitis C amasung blood group lemna test toba khakanatana hidak langthak singsu yenthoki camp asiga mari lainana siza hospital gi child specialist oiba doctor Yaikomba Taurem Hai Naraga Layang Bagi Mahut Nadana Bachaba Thakpa Matam Naina Maintain Tobiu Loinana Lyra Rabamadi Chatok Sasengi Kudong Chaba Fangzada Bamiamda Kana Bapiboina Sigumlaba Free Medical Camp Assistant Manihaiki. Ado ai chai khuding is minus some mega health care madum toje ado mamang chai chawi adum handak chai gina smaina loina mayang pullaga all specialties me am pullaga even super specialties yawi ado ga sreida koina test su phana free pijari even ultrasound machine ani to ultrasound free da tawri adagi ECG machine tawri adagi atai test spirometry koina sor hom wa ko pai sim yam tawri ado ga mayam na yengninga su hospital chalaga line le puba kholu ba yamna kano matam amal mang ba dum bodo yengninga su yengma ngam do ba mayam am lei adum do smaina koina doctor specialist मैम से पोरक्तना से ये हंदन खोलन राउदु की फैसिलिटी दे पिजबनी Imphal West ki Khongampat area gi oina haukiba January mangada CAA bu praja khudimangna support tawjare haina chetkiba khongsat adu rasniti gi khudong chaba longnaba thokselne Khongampat ki miyamna ngasi fawba CAA sawatkiba leite haina Khongampat Youth Club KYC gi acting president Chongtham Durbatarana Fongdokre Wafasing asi Imphal gi Major Khulda leiba Manipur Press Club ta Khongampat ki akoibada leiba Khongampat Young Pioneers Club KYPC Mantri Lekai Youth Development Club MYDC Sebadal Youth Club SDYC amadi Maira Paibi Imai Ben Singh puna khusamnaduna pangthokiba paugi mifamda phongdokibani KYC gi acting president Chongtham Durbatarana makhatana hai Khongampat ki miyamna Thengkhang kyadagi hongna ILP CAB yauna matam matamgi hosingda thawai khubakta haptuna khongjang sing sagatuna laki haibase miyamna thoidok hendokna khangnaduna leijarabo wafamne tawbatabu handakta Inner MP Dr. RK Ranjana Luchingduna Jila Parishad Pradhan Singh yauna chatkiba khongchat aduna Khongampat area si miyamda lana uhanabagi machak ama ohelakliba si yamna laibak thibani sigi matang sida usiki shillibasi Maroina pagi MP suna laga MP masasa nai adu Jila Parishad sina ka musung ke Jila Parishad musung pradhan gi yanaraga makoi kariguma khara pagi keno khara tausi natraga opi ceremony ma pangthok sina amaina kobi bine hai adugi keno tudedi adu kauro matung da makoi amaina ready disatune hai adu makduna bu hosigi ready sali ba ima event sing natra keno da markta random moina hamba question am koi gona taina ban sar pira khribido aduna koi yamna chumba answer keno khudam ni aduna masida koi club ki amsung keno da Kwakaitel Tidim Ground da Chathariba Kunipan Suba Imphal Book Fair ge humni changa numitang asi Genius Mind Tech Imphal na sinduna angang singi oiba mid brand activation program ama pangthokre gasi pangthokiba program adu da Genius Mind Tech GMT gi managing director Narajit Moirang na mid brand activity si Japan gi technology makhalamani masina angang singda kari karamba kana ba pibage haibadu miyam da sugai na taki mid brand I akogi meo bagi brain gi manung da yawa akoina inter brain ga so haiba part amane maya su hena takbira magani akogi brain se ani thoi left hemisphere adugo right hemisphere ga haiba ani thoi ba brain se ani sigi marakta
ngasi All Manipur Gaura Ras Lila amadi Sansenba Artist Association Imphal na sinduna numinini chupna pangthokadaba ima Brinda Sabi Ningsing Mandap Lila hodokre Uripok Narem Thong Takhelambam Laikai da Laiba Sri Radha Binodal Mandap Aiga Yaima Mandap ta pangthokiba Lila hodopagi thorom asida chief guest ki warol piraduna Deputy Chief Minister Y Joy Kumar na hai Malem Pumbada Fidam Nafam Oiriba Manipur gi culture asibu Hindu lining dagi lokthokpani haibadi langani culture haibasidi haukiba madi hauzik leiriba khunai asigi langdai adubuni Manipur gi mamangai dagi leijaram laba culture aduga Hinduism ga amatta oina punsinduna top Manipur culture ama semlakibani haiki Ati itu bukan setiap kerja konsumen, batu absorb tu kan, pasang itu kerja pun punya. Ati mana tu lah, aku ni, pasti concern so, apa ni lah concern saya, aku so we have the ability to absorb, batu ni, lalu lah, batu ni apa pun tu kan, aku yang handle mesti. Adi sih macam ni kan, dia tu. Mahakna makha taraduna hai Gaura Lila haiba makhalgi lila asi haukiba chahi kuntrani furom asida uba fangkidre laikidrabi ima Brinda Sabina sigumba mangkhigedawriba lila asibu yokhataba yade haiduna achaubu thodang lauraga association kya linkhalamba si ngasigi samasa sida achaubu khudol amatam lambane mahakpo aikhoina thagataba ngamde haiki ngasi haudopa numit asida nupa macha pala amadi Gaura Ras Lila utki hayeng nungthil pung ama taba matamda mandap asida sankritan amasung Devaras Lila utlagani Korea da base toba Jimmy Voki product sing suna fangba showroom amangasi Moirang AC gi MLP Sarat Chandrana thangoi banda hangdokre showroom aduda nomagi changdaba yadraba chanabagi polam singdagi hauna ake amogi polam sing yauna firol sing fanglagani showroom adu hangdokpaga mari leinana showroom adugi mapu S Pritina Korea gi oiba polam sing makhal suna miyamda khanghanana ba hona bani miyamda ataba mamalda fanghana ba hona batana quality leiba polam sing fanghan bani haiki Korean gi pot ngatani phangbiri se aduga accessories items bathroom gi kitchen gi adidi even cosmetic loina ma earbud te kai de loi suna phangi ai tare ko cost yamna khoi gi keno ne reasonable price nga to ba pot yamna phawa aduga keno 60 rupees te gi hauraga akhoi gi 2000 3000 buki range ta loina ma haidi akhoi gi mi loina ma na leiba yana ba gi mong da keno to ban hai tare Awang Nongpok Bharat ki lalhoba sing santi gi wari sanaduna lalhoba gi irang loisinaba Bharat lengakna lokhalakpa chahi sigi oiba khwaidagi mai pakpa khongthang amoina yumlon nariba Assam da yamna sakti leina maning makha tamba Vodolen ama tanduna Bharat lengak ki mathakta khutlai paiduna lal horiba lalholuf National Democratic Front of Vodolen Swarai Gaura NDFVS ki Kangbu Bharat lenga ka santi gi wari saba hongnaba lambi yatwa hokre haina News 18 gi paw man haire paw asina makha taribadi Citizenship Amendment Act CAA gi mayokta awang nongpo ki state singda miyamna akan ba khongjang sangsilingai cherakta NDFVS ki makok thongba lusingba sing yauna apunba lanmi yangkhairom hokhiba Nongmaizing numita Indian Army na ngak senduna Myanmar dagi puthoklaklaba matung international border gi mafam amada chekshin na thamkhre haire NDFVS ki luchingba B Saurai Gaura amadi mahaki imung manungi miyoi sing yauna yumlon nariba Myanmar gi tamuda hauzik laikre lup asigi General Secretary B Feranga Council members amadi atai lanmi singa India da lansilaklaga Nagaland gi international border oiriba Longwa village da thunglakre haire Assam Police ki Director General Bhaskar Jyoti Mahantanadi wafam adu yaningdaba fongdokli atopa intelligence ki senior officer amanadi karigumba santigi wari sanaba tarabadi Ministry of Home Affairs na monitor tawgadabani hauzik fawbugi oinadi intelligence ki maikaidagi su chapchaba paw leitri haire Assam Police Special Branch ki hanagi DG Palav Kumar Bhattacharya nadi khongthang asi Bharat lenga ki di achauba mai pakpa mane khongthang asina Assam gi Vodoland Territorial Area District singda mafung fana santi purakpa ngamlagani mahangna thabak tawringai matamdasu NDFVS ki kangbu asi santi gi oiba wari sanaduna mahausa gi punsida halakna ba honarami haujikti khongthang adu mai pakpa ga manare haikre
ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯥꯟꯅꯕꯒꯤ ꯄꯥꯎ ꯐꯪꯕꯤꯒꯅꯤ नुमित कुन्नी चुपना सथगदबा तरेत सुबह सगोलबन केंद्र 7A साइड ओपन फुटबॉल टूर्नामेंट लिसिंगनी कुन ngasi सगोलबन बिजोय गोमिदना लंपाक्ता कोंथौजम केंद्र गे एमएलए डॉक्टर साफम रजन हौदोखरे टूर्नामेंट असिगी चीफ होस्ट ओइरिबा सगोलबन केंद्र गे एमएलए आरके इमोना पीस एंड यूनिटी हाइबा वाखलोन थमदुना हौदोखिबा टूर्नामेंट असिना मरम ओइरगा केंद्र असिगी मनुंगदा लेरिबा मियोयसिंगदा नुंगसी सानबता नतना मतिंग लेबा तिनजंग काइजंगदबा नहा क्या पुथोकपा ngamlagani हाइखी अखोन होने जरिबगी एम एजेंडादी लेखाई ने लेबिनेबा को चिन्नाव म्यांसे मुसी सनन लेबो नमनबगी अदुगा महात्म वर्षु मसी अखोगी मित्रानी कुनी कुने टूर्नामेंट तौली मरक्सिदा अमतोयना मफम अमदा पुंबनुगी तंजाम लौबसे अखोगी ऑप्शन तौगेरा अमा तौगेरा दिवाली तौगेरा कोई लेखाईदा कोई मई खाली आबे तले नत्र कोई क्लब की थ्रूदा कोई सानव को पसिलेबा लेखाई लेखाई की गुम पुंबा अदुगु पांजाई बले केंद्रगी अमतोयना जगामदा पांगथोकपा नंबाइसे कोई अतांगवा मोय थौरंगी अथोइबा मिथुंगलेनगी वारोल पीरदना डॉक्टर साफम रंजन केंद्र सिगी एमएलए ना चटखिबा चही क्यागी ममांगदगी चथदुना लाखिबा टूर्नामेंट असिना केंद्र असिदा नतना मणिपुर गुंबगी ओना नोंगमदे माई पुरकपा ngamgane टूर्नामेंट असिना केंद्र असिदा नुसी चानबा खक्ता नतना फुटबॉल द हेना थवाई यावबा अमदे हेना मतिंग लेबा लमदम अमा ओहनबदा मतिंग तौरगनी हाइकी सुबह टूर्नामेंट मुंदांगा सुनतौबगी टूर्नामेंट से सगोलबन केंद्र की सिगी टूर्नामेंट से एग्जाम्पलरी होएगा मुझे एक जगह फनियाम थेंगरे मुंदांगा फुटबॉल टूर्नामेंट स्माइल तौसे आई थिंक सिगी it's something worth praising. ngasi ahanba numita sanakiba ahanba match ta LYU Labulena PBYC Pauna Bazar bu ahum amada maithiba pikre aduga ani suba match ta na YSSU Moirang Lerak amade SLFC Salam Laikai Panjel amamam chanaduna draw chatkre 2020 open. Inner line permit system asi mitop singna Manipur yamna line changlakpa yaba permit ne restriction thamduna yelhongmi kanaba permit na te haina MPCC gi member Dr. S Manauto na phongdokre wafam asi ngasidagi hauraga numit mari ni chupna chathagadaba Nauria pakhang lakpa kendra development committee na sinduna malom tulihal ground tera khong lampak ta pangthokpa ahum suba Nauria pakhang lakpa kendra veteran football tournament lisingani kungi haudopagi thoramda phongdokibani athoiba mithunglen gi warolda mahangna makha taraduna citizenship amendment act na Manipur sokloi hainingai leite yumma mamai salakpada yumthang na basingsu maina wairak loi hainingai leite tungi charol surol gi khalaga ILPSC amuk hana yengsin hanimi apamba su phongdoki Gabu ichil nausingi gan ngai gi wish tawjeri loinana sahi sidagi chawkhat panungai ba kendra ma oidana Manipur miyam su chawkhat minadana awang nungpokki penadaba miyam si sahi sidagi loisandana yamna awon ba ma puraknabagi koi asa tawjei maramaduna tungi charol surul da yeng koi history da itihas da koi khongaw nar kadoba haukiba pari puri bu mai thar kado dugumba thabak thawong chatha ningde aduna laingak pairiba opposition da lairiba political party punamakti miyut singna tungi charol surol gi khanbiraga ILPC amukka hanna kok thadabidana kari krai de kari soiribage habdu yengsin naningbagi apamba no chahi gi paujel pijabagolona Manipur miyam da thamjari Laivaga sigi union territories yauna state kuntra taretagi lakpa sanaroi lising taru kachani pana tongan ba masana kunda changdam nagadaba ahumlak suba khelo India Youth Games ngarang Guwahati gi Indira Gandhi Stadium da chathari ba game asida ngasi nungthil fawda Manipur na gold ani silver amamade bronze taret puna medal tara fangduna tara suba mafam kanbangam kre hauzik fawda Maharashtra na
अपुनबा मेडल 33 दिल्ली ना 19 अमदी उत्तर प्रदेश ना मेडल 13 फंगदुना मकोक मथंगदा चटली हयेंगदगी हौगदबा अतोपा मसाना सिंगदा मणिपुर की सानारोय सिंगना अहेनबा मेडल सिंग लौनबगी आशा थमले ngasi nungthil phone na kiba pau se singda kari kari maroi ba pau yauri bagi habedo mayam puna mu khangminasi Kanglaipa ki maira Congress Party di laibang ngak pasu leite opposition ama oina leibasu haite Vijay Meghalaya gi Balaganj ta chahi kya dagi khundaduna leireklaba maitai furup mutkhiba yana leirai Susatna riba sing KNO KNN na misam on nairaga police ta sinabagi thabak lepu KNFN NDFBS ka Bharat Sarkar ga santi giwari sanabagi lambi yat pa hokre Kangla Pau Congress Party asi laibang ngak pasu haite opposition oina leibasu haite Vijay Tripura da miyoi lising kun henmana CAA gi mayokta rally chatuna protest tawkhre Bengal gi chief minister su CAA withdraw tawna ba khangan khre midday meal gi cooksing sak thongdabagi warep lawre Indrani Pandam Ahan ba Laisang Media Festival Cum Expo lisingani kun hogdokre Manipur gi hena pikpa laibak Israel na malem da singthana ba yana sakhalaga Manipur na karigi ngam noidoribano Dingo Kho Students Union gi anirak suba General Conference Cum Literature and Cultural Sports Meet hogdokre Mamangi lengakna Fungyar Kendra da selpik na thadaram bana sakha thorangi thabak paikhat pangamdabani Laiso Kaising Manaba BJP toklo MLA kuntra puthoroklo Assam gi Chief Minister da NT-CAA lengak semnaba Congress na offer tawkhre Tripura da mitop amata leheloi haikre ningthona awang nungpok tagi mitop sing Gujarat ta pukho haikre Tripura da Major Songtha Miyagi mitam hangdok lagani Laisang Media Festival Cum Expo hokre Aroi beda maroi ba pau mu kana pijari Congress na lamdam asada lengak paidingai matamda state asada curfew amadi CRPC chama nimfu mari numit kyani thamkhibagi haibadu ningsing bana fagani haina BJP gi wangangloi songtham bizoi na karem na khre CPI Manipur State Council the Secretary L. Sotin Kumar bu condition yaudana athubada thadoraktrabade left party na democratic oiba khongjang sangsal na ba firep laukhri Meghalaya gi Cherrapunji sub division manungda Balaganj ta khundariba miyoi sing mutkhiba yana leihori Puneda laiduna class 12 tamlibi lamdam asigi mahairoi nupi macha ama rape tawraba matung hatlaga hundoklablei Ngasigi wenadi Manipuri pau matang sa talosin jare mideng tabiri basing ba mukha na khurumjari